Hayeng May ahum asi MIKAP THOKPA NUMIT haina palan tougadwri. Hayeng May ahum asi lamdam asigi yelhomi oiriba maitai amadi mitai MIKAP THOKPA NUMIT haina palan taubaga loinana yumthong khudingda maya katuna irang asina maram oiduna leikhidraba athauba singi mafamda ikai khomnaba utminasi haina Khumu jamba maitai lekai patadar association amati internally displaced people gi maikai de phongdokli wafam asi association asigi member kaya amati tongan ba relief camp da leiriba mioi kaya na saruk yaduna Manipur Press Club ta pangthokiba paumi singa unaba amada association asigi executive member Sairam Ibungona phongdokibani mahana makha taraduna hai Manipur da sedangduna leiba koki narco terrorist sangna lamdam asida makhoi gi oiba separate administration ama semnaba kuiraba matamdagi manglan ama mangduna lakhi makhoi gi manglan asi haukiba sahi me